Good morning. Northeast Windogi News Analysis ta mayam punamakpu taramna okchari. Ngasi pause singda phongba pau khara khananabagidamakta aikhogi studio sida links intanu leibiribasi All Manipur Columnist Union gi General Secretary Oza Saubrakpam Bubolni Ozabu taramna okchari oza. Thagachari oza ngasi gi pauche da phongnaba paudagi lokachabada Modi gi Wakfa Amendment Act ki mayokta file torakpa petition chama hele Supreme Court na khanaba hore ngasi makha taba hearing chathakigani haiba paw ama yauri oza ikhogi wathok oiduna leiriba Wakfa Act asi repeal taw haina ikhogi tongan ba maikaidagi leinariba sigi mathakta ikhogi court tasu ikhogi appeal tawnaduna leiriba ikhoi petition tharakpa mayam ama leiribane boza aduga Supreme Court na ikhogi hearing su chathaba hore aduga interim order ama pinabasu ikhogi pass tawnaba process leikrabani aduga Wakfa Amendment Act 2025 ki Supreme Court na ikhogi laukhalakliba khongthang sing sida ikhogi kamaina yengbe dozo phongdokpio ajda yamna maru hoji burning question ko hoji ki oina nationwide hoji education tawdana koi laibo posak amani hariba topic asi haram Northeast Windogi viewers sing staff sing ai khurumjari tasenga Wakfa Amendment koi bin 2025 ko masi pass tawgibadagi thokpa kanoni da masi Unit Act haina so dum khangnei aduga masi nationwide protest se hojik leire hoi maramdi akoina asum yenga matamda kanoni koi Wakfa gi posida ka merit na demerit chi akoi dum thengnei haiba tare ko khudamoina hairabada nakalamda kan agitation tawriba sing gi maikei dagi haiba si minority gi oiba koi gi right haiba tare ko koi article 14 ko article 25 article 26 Article 29 the Constitution makhada laiba minority ki rights mayam sigi da deprive sigi hak sing je matli haibagi akoi gi asoba kano musu akoi thol imni hoji se ko masi akoi constitutional kano da contents da akoi changak panina masi akoi yengsin ba sangini da akoi uri basi kano ni masi akoi gi masigi potsida government na hana Wakfa gi leiriba position sangna leirakba pot asida karima government gi intervention kara sangjala aga masigi oiba transparency adagi magi management kai mayam sing asi hoigi nation amagi manungda leibani na karigum khara tahum thoi haibagi adugum step ta hoigi lokotpa mali government gi step su ko amagi so phanaba mamangda koi Hindu Succession Act koi adum pass taw kre adagi Hindu guardianship act kaina koi dum leiridana ko sigi amawung sidia ngasai gi Wakfa gi post government gi intervention khara tawraga khara koi gi sangchala pot asida ngasai gi religious ki oiba aspect constitution rights ki yenga kaina minority gi right masigi asokpa la heli kholali haibagi agitation duni masina minority singi particularly ko Islam satpa Islam dharma satliba sininaw singi oiba kanoda akogi magi oiba chathariba thawung sida masina songani haiba sin holik leise ado akoi khajik masik Supreme Court la ekojikya and Supreme Court is akoi the highest court ni akoi apex body ni aduna the land of laws na akoi democratic largest democratic country in India the lairabani na akoi mawang so inam thangi batuni hojikti once parliament ki decision si su yam chauba kanoni ko democracy da chapalibak si da aduna ek onri hoji basi amuk magi review tauba haiba si su adum yariba pot amani ko aduna madugi sigum mayang gi ahora ki yeng na bagum to Supreme Court thamim ne ko maramdi government ji mi ji soidab jungam de government kan kan ko aduna Supreme Court ki parsima thamni bane sigum je directives pidak na ba Supreme Court sangjal ije aga masi yam chum na sangjal haling ba hai tare constitutional right adagi magi leiriba hariba article mayang gi makha da minority de piba hak mayam du constitution pi mayam du hariba kana sina amendments na kadai pho soli bana khol ha na kunna koi gi justice fazana tawrakane na khalli ko khara khongthang khara yangna paikhal haningi maramdi masi yamna thamoi sopa haiba tare ko community atraga akoi Islam gi oina chachariba world su yam chawba akoi gi hairi na second largest population in the world adum wojariba potni adun India su masi gi secularism gi perspective ni yanga kanda hairi se akoi yam thuna masi kanu tawgudabane na khalle
khá số nát cái lắm rồi đấy, coi như sum yên hiếm mà tầm đó, mà si không phải coi là không được ra, không biết không được mong gì cái nó Somali có ek se, coi là cái nó si tuần tuần thì nó han pass tàu như vậy, mà làm gì mà si public hearing hay vậy tari có, Islam chất pa, maya mama istilah singkir là yêu maya singkir sida lấy đi ba community như masih tanya orang bagi proses sama sang lah tahu tahu bah ama so ai ugi nak khal liko ai tahu kita berah nak khal leba kita history woi berah public hearing tahu kita berah ko sini aduna hari bathong gila maram moiraga hojik sida lagi ba aspect ti ngasai gi hatu tahu gila maram moiraga anda ngasai gi dispute hai bata le yetna ba mukna ba degi sigi pot ama hengkalak puma lahen mase amasi government ki maiki degi so kitang akoi soi bra masi kanoni amu after all amabu e koni yari makai masi deida akoi gi amna violent ki kanu da changtham da ko koi law gi miyeng da ain gi miyeng da laksalaga hojik ki kanu hi appeal petition ji sam gi mathak da lai ram ni ko aduna masi paikat pa so hogra bani aduna athuba da masi gi interim order ma so pina ba ai am serious ti moi dor kan ne khali ko aduna masi gi interim order se masi utang khoi ngai min ra kan da madu marak ta di ai khoina yam na pam da ba ko to ba ko khoi thokta ba se masi apin to ge ko ta jila thaga che oja aduga mathang da lak jage khoi gi viral video oi khi ba khoi gi kuki militant sing na khoi salai taret ki firal mai tha duna net chin ba khot ba khoi gi yam usita bu mong da tawbagi khoi gi video viral oi khi ba su thengnare adugi mathak tai khoi gi thangjing ching hari ba mafam si da su kuki nupi sing na chang ba yaro haina thing bagi mamang da dum thengnare ha ba tare oja leiring ai marak si dai khoi gi thawong sing si da ha ba tare khoi gi एकोगी PR से हौजिक मणिपुर दा लेबसे था अनि फारबनी प्रेसिडेंट रूल लेरिबसे अदुगा हाना एकोगी गवर्नमेंट लेरिबा लेरमिबा गवर्नमेंट तुगा प्रेसिडेंट रूल लेरिबा मरक सिदा एकोगी म्यांगी अपाम्बा अनिंगबा अपाम्बा थुंगदबा क्यामा सु लेरे अदुगा अनि सिगी खेनाबसे ले लेतबगी फिबम दा लेरिबसे ओजा करी हाइबिनिंग अजदा मसी की इंटेंसिटी से अखोई मे 3 को how they ani mapu pharak tana khoi hauji phobada awa mayam akho mayuk nari basi khoi kan masi summa wa pam mani adubu ai khoi gi akan phiran asiki wak phoga adu mari lene thangjing sing natraga kaubu leidana akhoi life from land sahi di sang china akhoi sagon na rakla akhoi hor phamne khalloiba haiba pot mayam se amna religious kano spiritual cultural na kamari lena pot asida tase attempt to basi masit adum tor kani khalle aduga tawi posi tahoi da pot ni habisu mayam na yai aduga tor kani habisu khalle maramdi so far akoina yenga matam da furup kunthra mari manga taruk si am english na ko marak ta yana da khona da ba ai ningthau pali matam da angam angam tong na bidur amani ko aduga 1947 gi manipur constitution 1947 gi laksal ko sa gi la amdai swai da akoina democratic process south asia da manipur se yamna nganma ko gi democracy gi wakhalon semju picture su pic na Southeast Asia ki civilization na laksa ba swai de gi hauraga di akoi je proof mayam sing asigi reconciliation amnam pung phana peaceful coexistence akoi tawal lapani ko adubu asai 80s 90s da mahiru singna kano khigi foreigners movement ga lakpa adai gi kadobi la ino hay matam da khoi 51 gi mamang swai gi I think 19 century dagi hauraga zu hari matam sida ngasai gi kano gi state of Burma ko ma limu na ba leibak sing dagi ka hena unchecked influx sai batare mitok miran sa maya ma khoina changjal lakhi bagi khori yam tu hai da khori na phone ta da ba hana leijeram ba yelho furup sing natta ba aduna manipur thugai na ba silak bagi posak amakak ta yaw mi sing ne ba aduna ma khoi se automatic khoi virus ne abdo ko aduna moisina adum masana adum magi tawthori ben nature se sumni adubu masi sumni moigi id mui bagi wakhalon khandaba mama leiwa ne khandaba manipur thugai la ne khalga changjal ko posak amani na mona tawri bese adubu sab sab maliam da asaw Hitler wero Idi Amin wero Saddam Hussein wero dictator mayam adagi kano mini Hitler mayam si मियोबेगी साखोटपगी खुनाइदा पारा फारगा लोइनबक मुटखिबा तुमगिबा गातनी असुमना जोय वय हाइबदुनी को अन मणिपुरगी
ngam samna mafai amasu koi sopa yadana lairabako aina haibudu malemgi satna kanglon mayam international laws mayam amana masing ngakna puthariba posak amani maramaduna tajida haiba makoi asi adugi matik ta hoidaba salai taret ko koi 33 edi ki matamda makhang bana salai taret haibasi dai koi na mukhang de se koi gi mangang khon sigi lairiba taret to katana atopa sama ya masu loina ba koi gi selkat laga ma yaksam ni ra kanda akoi na madudagi lak represent toriba kana posak amakhang ni madu unity dunani ngasi manipur gi apun bagi saktam singa aga puthari se sidi direct challenge to se yam kahan ba sentiment so pasi akoi kana tawrabani phiranda kana se attack to ba se ko jiri gi thogok to taw hi pi ba ngam sama kasu khangje do bu ngasai gi hatta nung pak ta hai laga natraga ka apa kana natraga jam thina ola turian daga lang dha bagi koi thela rabo kano India government na tawfam thokpa thabak matang matam chana torakadra haina ngai bani makhoi da free da sumak tharabadi ing tapa purakpagi mahuta hana gumna mai chaklakpa yai haina ikhoigi BJP gi MP asina phongdoki bani ikhoigi ikhoigi BJP MP sina ikhoigi BJP na luching ba center da ikhoigi waro bagi tawong duni wafam aduni mahana phongdok pirise ozama ki wafam sida kari habini ha sajda masi thengalabani ko Thengmalabani center dasu akoi BJP lengak laiba Manipur dasu BJP lengak lakiba ko adugi asedin gi kanoma message pura lakamiyam na ngai no lakiba ko ngasidi kangkhong saiba adagi kano miyam yauna pena da ko mayam amagi phibam amada lakpa tanja sida ngasi phawbu ko khogi sigumba wahi se ruling party haiba tare sidagi ngang basi nangak tabani duna hoji ngang ba hore basi khoi khang bangam bagi pankhagi wangwada oiram basu yai natraga thamoi seng na ngangi bra haibagi wahang chu leima de kuina ngang tra ngangani ko masi akoi da dum kanon wahang mayam leiri ngang ba khatana su yawe ko action speaks louder than words ko wahina yadi ko action na maramdi akoi na pienda basidi laina phumjalaga karigumba khara akoi gi se krimi layer natraga karam opportunity karim khudong saba khara natraga position hierarchy siguma mayam khara maintain tawraga khara badi khudong saba phangdra hairaga asum su losal laga lakpagi kanu se akoi lega ta sengla federal structure se akoi da kaira bani ko India se pungi matamda
1950s की constitution लाखी मतमदा कोई union of states है निको कोई कौन से अदुना state सिंची मागे सब federal structure लाइनी अदुना state least concurrent least अदुना state ले जगह दबा power central ले जगह दबा power सी मयाम से मसा खाए ना कोई constitution लाख पनी मसी मयाम से कोई हेक central हेला खुद पैसा लगा state यो मागे हक मयाम से नमधर का लाख पगी केनो में लावनी अभी मतलब मणिपुर दी याम contentiously है बदी controversially merged of him annexation bong 1993 की national convention of Manipur merger agreement na masi annexation ne bo harim ni mayam ko aduna masi gi mayam lakhiba asina ngasai gi amuksu parsi state ga akoi gi hek thamgi ba yam handaba takta aduga mayam pere gi dabo ko adagi amuksu union territory da ko 50s ki matam da 54 ni ko am thamjin gi ba heran ba takta aduga even 6 shedun da yimham war ka de thek na ga taw 1960s ki 63 ai da ga taw ga akagi agali mu kari mu jen state ke thaka pitho ki ba sahi lising ka ya gi ngasai gi ma gi civilization adagi ma gi kano अपन बगी सकतम ना आगा constitution के तौर पर लाख सौ मणिपुर को मुझे ना 72 देने इंडिया लगा ना सही कनो याम ना हंधे ना अकोई तो वो हाई बता रहे को पर अदुगी any political state थम्मे ना खल लगा सु ना सही मणिपुर की फुल मयाम सी की बस आपको खुंथांग की माकी देसु को माकी ले बजट ते कहीं ये हो कांदा अदुम सही की disproportionate वो हाई बता रहे को equitable sharing की federalism की कनो मयाम से अदुम मसी की मसक उरक तरबनी मसी की पहले तो मयाम लाख पदे की नहीं कोई ना साइगी इवन इराबोट की होंगोंगदा मखा समददना अखोई लाखी बदु ब्रिटिश की मायो के पेरल के मखा द ला आवा मतुंगा अखोई द 60s 70s 80s स्वाइद दी अमुक्सु खुलाई पाइ बिगी लाल होबो बु लाकना पेना दबगी अखोई योबा साइ मर्जर की पोतोरान बा अदुगा अखोई की मसीदा अखोई फ्यूचर लेती गायना लाइबनि सी मयाम जे लिसन इश्यूज मयाम मा हौजिसु लेइबनि को अदुगी मथक मसक थोपा अखोई कनो मा अखोइदा सिंगैदि फरे हाइबा सिमदि फैना सिद तबदि फरे हाइबि प्रमाण से लेइतबा मयाम सि मसी एग्जांपल ने अदुगी महुत्ता नसाइगी यो मसी निसाबंदी हाइरो मैरा पाइबी हाइरो अदुगी मसी थोलेइबा नुपी की मूवमेंट मयाम से मसी अखोइगी ओइबा कनो इपा इपुना थंबिरबा स्पिरिट तुना अराल द थबक अमा मणिपुरी मियाम की अपुनबगी फुल मयाम की ओइबा अपुन की सतम से कायहल लगदी मदु सिंगगनि थोलपन अदुगु एनर्जी दि मांगी बनि से 1975 की मतमदा कक्सिंग गमदगी हौरखिबा एकदम मणिपुर मियाम नहागी मरुना युथ मयाम से ngasai निसागी इपाक तक तहनदना ngasai मांगनबा ओपियम वार्ड लाइक चाइना की अदमारगा तौर मांगनबा होनरबा मांगबा तारे को गा हायर कांदा अखोइगी ओइबा मैरा पाइबी नुपीजिंग थोलागा को लुलु कांदा मणिपुरी खुनाई याम लुलु कांदा नुपीजिंग से थोलागा हे कनबगी हिस्ट्री दनि को हाम नुपी लानगी ओरो 1904 की 1939 की अनिसो नुपी लानगु ओरो को and then निसाबंदी 1975 की ओरो को then 1980s की मतम दे यो AFSPA all थमजला इन द आर्म फोर्सेस पीस एंड पावर्स एक्ट 1958 थमजला इन मदुगी केसेस में am पन बदल लोइबंग ngam या नाय को सनु रोस दे हौरगा सोना कन संग संजीव रविना संजीत बया कन विवारी अखोई लइगे सिगुम मयाम सी दगी मेरा पाइबी के थोक्तन लाखिबा हाइबसे तसेन अखोई एनर्जी याम मांगबा हदि मेरा पाइबी की अदु फजन एनर्जी चाको थौरांग द चंगथर मिनरमगदी निसाबनी की अदुगुंबा एनर्जी अचौब नुपी की फोर्स न चाको थौरांग द समय तौदना मतम मतमगी ओइबा अखोइना लैबा लेंगाक लोन मपु ओइबा सेंटर की लेंगाक लोन असिने हेक पामदबा तौरपदगी मदुगी मायोक्ता तौरग सुंथोगा लाकबा हौजिसु लैबा पोलिस मणिपुर थुगाइनबा मानबसि इनएटेटिव लार्जेस्ट की पावर second largest kanoni hojiti population di khoi top orebani India ji natra kan khoi gi China da bu helabani then army gi power da sai achong kanoni ga laksala kan kasimai ta kan foreigner khara bu khantok pongam da gi taw yong to highway bo ga kan hang tu odong ni ga hair ga hang tu han bangam da yam pik pa se masi ta sing moi ngam bai capacity leibani ko ta jida taw da bani taw ji bagi kan se masi mu mayam se masi da ni ga sai MP sana jaw ba mang ngamagtiga haise kuiman gi badagi ko hek horpadi ngasi bo dinga ngarang ga ngasi ga hairak pase masi bo thengma labu theng nungai tabuda di action speaks louder than words na hai budani ko wahai na miyang gi oiba kano khara loksa kano heta pu budi yaroi ko pukchin khara sengmin na ba sangi in any field toksin na ba yadi ngangjeri ba you sincerely honestly ko lan ko pa yor session tawna si tabuda di kano ni asengba achumba
लाफम तो मियाम की पोसे मसी याम चुमना मसी पुथलबा लाकनगदबनी लंगाई की होइबा पोसक अतगी आई पोजीशन की करा तुंगदा लेदना हौजिक लेय फिल्म जदी लेरिबा मियाम की होइबा कनसे मसीद पॉलिटिसाइज तौरदबनी है वफम थंगेको थागचरी ओजा दुगा अखोगी लम लम द लेरिबा क्लब अमदी मैरा पाइबी सिंगी लुचिंगबा लुचिंगबी सिंग हयेंगदगी हौरगा था असिगी कुंट्रा फावबदा लेपाक मियांगी मिफम मणिपुर के क्राइसिस न चाही अनि फाजिलकबा हाइबा हिरम असिगी मखादा मियांगी ओइबा मिफम सिंग पांगथोकपियु हाइना कोकोमी के कन्वेनर खुराइजम अथौबना फुंगदोरकली वफम असिगा मरी लेना ओजा अखोगी था अनि फारक लबा अखोगी प्रेसिडेंट रूल असिगी मनुंग सिदा अखोगी मियामगी अनिंगबा अपाम्बा कयामा लेरबसु पांगथोकपा इंगम ngamdabagi phibamda leiribasina maram oiraga अखोगी PR हौजे हौजिक मणिपुरदा PR लेरिबसिगा ममांगी गवर्नमेंट गा इकेन खेनाबा खेनादबा फिबमदा लेरे ओजा कई हाबिनि ओजा कोकोमी की कनसी होय यामना मथौ ताबा पोट अमसु वय अदगी हानादगी अदुम होय अदुम संगमनसु लाका पोटनी अदु खरे हेना हुजु लेरिबा सिचुएशन से खंगमिनबगी को period pe lorok pa kainoni haiba tare awareness is very much important ko information AI gi matam laksalok matam da koina person is to be well informed haiba tare ko and a public is well informed adum oire haire ga su hojiti marak marak ta ko gi singchep thaba ko mayam su lakpani na miyam jina na pak ta na bagi adum ba kaino leri bani aduna yari di information is asi akoina yam na yang samjalak matam asi di miyam se kono ko sai medium kaya kya sinar kan akoina gyan tamino matam target goal the amato ko integrity is karino manipur is karino manipur ki itihas karino fruit mayam gi amato ki lingjen si kamai idea manipur ga na ko kan hona dana masai bukhatna ma ko gi mayam sang lakna ri ko hana da gi le ba sai lising kya le ba yaw manipur ni mudi puthana ba lakna ba mayam si ki toan concept wakhalon asida masai gi toan information nama bisal la kana miyam macet tana ko puri ya ba gi phim ma da lak ko ali hauji lai any kind of the issues the high batare ko koi say even say MLR and the LRA ki issue adagi koi gi leriba consistent crisis koi da thokpa yana leriba then ta koi apspa gi sigum mayam si da koi kari phirep logo dagi high say koi gi miyang gi na lejari ba CSO singje masina kana koi thodang ji lawra ga lai bani ko ngasi boda hari ba CSO sing maruna ataki kan awareness tawdi china kokomi na ko masi mayam si खंगनगदौनी अदुना awareness of thought and aspiration haiba tariko masi akoi kanoni mathau tai manipur miya mase akoina punsinsi daga punde khotena launa ba khona ma ang issues lai ko adu adum hoi ngasi bauda launa na adum akoi gi pullaga di lakpaduna ngasi bauda sahi lising kaya ko adum putharaga laibani hauji su dum puthai puju puthani ko hoi masenna launari ba khonari ba se akoi self criticism ni hana akoina lauba yai ko ta jita aduna akoi gi in a side among the Haisi Kibodo, I quina Yanimaka issues the CSO Mayamsi, the contradict of the right Kali go, except as I Corina from Tadaba, as I get in cookie illegal immigrants, Cybertarico, a Makoi Kak Natanako, a Makoi Adumasapu, the Madubu, the Tojiliba. Kano haibatari kangu adugani akoi ge thengna duije aduna akoi ge wakhalon si manipur gi apun gi saktam nga kadabani haisi ta karimata akoi gi kano yena ba leite ko aduga sangchali ba khongjang asida aikoina yamna haiba processing asida miyam sing asina matam gi sita hudrabdi sita bodi voice of the people is a voice of God hari banina miyamna ngasagi laurok kholau sing ase asum mad lau dusu lai adu bu kari matamda hari base ase yamna phajana gyan tahana ta hudrabadi akoi masen gi marakta kari ma hek misunderstanding hai batare kano si pau phauna da thola pasu yai madu kokna bani ko tasengna hariba thamjekriba manipur si karino manipur gi apun basaktam karino manipur hai base ngasai gi sahi lisang sina Southeast Asia gi represent torga lakhiba adugumlaba posak amani ko ningthau humda tau palaga tha ko gi kano leibak semba haiba state formation se a pakhoi matamna hoi loiraga even the early state constitution ga loyum muslim ko 11th century daga torga lakrabani ko aduna ikoina 1926 ki swaida
awagi sabani ya devastation hai bataya sahi tare khuntak pagi kano thokraba then British ki makada I think 91 lagi hauraga 46 ko 7 swaibo da sahi yakai taru ko ye makada layena khalaga su Manipur gi woriba aikoi yoiba kano se apun magi saktam aduga aikoi gi woriba lengak non asidi ben British ki matam da bogda nithongma thamdana laidana ko aduna sidi adum respect taro lakpani koina kano se adu akoi ji international protector in the lakpa ko aduna siguma mayam sigi achum wari watai mayam ga se koi miyam akoi khangna ba aduna akoi se any akoi bu matam gi na ngam ni ba safu pi ri ba adugi makhada kari gum mi se group aje lainei ko lainina khallaga su akoi je akoi awai makhada laikhaga su ko konan tasan nei British makhada laikhaga su tasan nei hoji India gi makhada 1949 dagi hoji laibani ko laiba masa asida hoji pudi government su Manipur gi apun saktam kahal loi di mahai tawlo di kai bi aba issues ma yama bi akoi challenges man lakrabani 60s ada dagi horga lobby taw dana ngasai gi memorandum pi batare ko memorandum hai batare friction din na tawa tasen sin ko gi history memorandum hai ko ai tajita ko akoi gi lejari bi history jina factual events thokiba asengba document chaitharang kumba ko singma mayam yam phom morga thokpa akoi history bi hai bani but sangasai sin ko gi lejari bi accept those kanoni people ko asin atraga kugi people inhabited ko here in our state before 1951 ko 51 gi mamang da lerakhiba isini naw sing adu nataba jing du di ngasi bawda 1960 da ko memorandum pi dena ka kene ka pi lakhi ba khopi dagi tawar le jagi haibagi wari du ngaktani haibani da aduna memorandum gi wari ni moini iduije aduna ngasai gi makhoi da ngasai kari bosak amuk leiba ama leirami gan haijan bai thabak sine moja tawrise kari mata lei ponte ba mali ma yanara ga di leiba ama ji kaino leiba ama mangi bu yai natraga madu kanoni khoi gi mi gi makhuta changi ba gi ning tam ba gi ho ho bo ko pa ji maleng gi sat abu pot ngata ne ba ngasi bo da United Nations 1948 sa da lakhi matung pere swai gi leiba sam gi matuk ning kha tam na da ko istimo ga na launa ri ba western sahara gi ngasai gi kan Kosovo gi myam le de ko sigum mayam sing se tachatna bi malem gi na tongri bang angak tane ba adu hai ba maning tam gi ho ho ri ba lebak sing adu di magi ba kan malem gi adu ba kan mayam satna kan United Nations na pi ba kaya lon hai ba di definite population missing magi sai kui na lairak pa adi magi boundary leijarak pa adagi magi oiba ngasai gi history ken kan mayam ma evidences mayam leiba kari leigi sinida chin kuki na leiba amo leiram yai sida moina ning thawam pe gi masam kan palam ning thawam te maming hai rong ne moina palam kan konung man man te puthong amra ba mo sida ida moina kari sunglai leitaba ama si bhapna saraga concocted history isalaga yumpham moiraga gyan tare lebaki chakhataba bharat kumba amada ta haijillaga yani gaido adu hena pangba jiba leite habane do history of memorandum da yumpham moira kanda leibak phangba yade ko aduna si madu tana ba khona bada yanade maite yakhoi separate oiri buffer zone leidi haina bani moina makan kaya gi phi anga mai thabi khopi makan mi bana ta sanga ta do thabak nga sa si tawri bodo madu si mayam se ngasai laiba kokomi gi paikhan ka awareness mayam si zamiyam si da mamutana khangin na matung da ikona hojikti democracy gi manung da laibani na ikona land of the laws haiba mayam ain gi thon kari lei adagi kanoni akoi gi oiba kana cerebral warfare haiba tare hojikti khulai gi oiba tangai fadaba adum matam gi thinani ko kano koi sing pura phau sing hai ba kano ma lai bedana koi na tit for tet hai tare ko adu su lai adu gi marak ta hawikti kana AI la ko duna information is ni ko cerebral brain cerebral warfare sai gi oiba pasak sing asida unity ama sangi ko action di will follow surely but koi mindset and our mission objective should be united at first ko ideology hai batare ko masi hana pun gi do men thang gi ko kan hoi thaka chiri oja aro da lak jage khoi gi
National Herald gi case ta ED na Sonia Gandhi amasung Rahul Gandhi ki mathakta charge sheet thangalakpagi mayokta lebak sin bathungna protest tawkhre haiba paw ma yauri uza BJP na lebak asigi Independent Investigation Agency gi manungda ama oiriba Enforcement Directorate ED bu khulai oina sejinaba yaning de haina Manipur Pradesh Congress Committee President K Meghasandra amadi hanagi Chief Minister O Ibobina luchingduna ngasi party asigi miyoi kayana sangakpham da leiba ED Imphal branch ki office mamangda kholau kaya lauduna khongjang changsin khre haibani ujang asigi khongjang asigi matangda O Ibobina hai sorry Congress ki luchingba Sonia Gandhi amadi Lok Sabha da opposition leader oiriba Rahul Gandhi ki mathakta National Herald case ka Mari Lenana ED na charge sheet file Torakpasi Lana Haizilaga Tawhalakpani BJP na ED Bukulai Oina Sijinaduna Lebak Asigi Ekhoi opposition political party ki leaders sing Karimata Leng Otpa Ngamdana ki Hanba Amadi Karimata Haiba Ngamdana Chatharakliba Haiba Karimata Haiba Ngamdana ba Chatharakliba Asigumba political bedenta gi thabak asi Congress na akan mamong da yaning de haiba na chingba tongan ba wafam sing thamduna ekhoi Congress ki side gi BJP na Enforcement Directorate pu khulai oina sijinare haibna chingba wafam sing thamlakli amasung wafam sigi matang da amasung makoina changsaliba protest asigi matang da uza kari wafam thambi ajita dum kanani hoi political gi ba singi lan sidi kano politics habitare ko adugi masat ani hena dum loba yai adubu tawdusu yadabani party sing sinamagi popularity digi magi integrity magi keno mayam tula election su sayani ko ani makhai asai dangai sel abani tawdu yadabani adum ko aduna sigumba mayam sing si akoi yengba tai aduga politician gi oiba magi necessity akoi yang kanna isasi politics ki kanu de akuna party am belong to na tabani na ko masi kanu yang kanna comment di laitre adubu akoina kai gidum to si hai no si hai no hai base akoina last akoi 19 na sai mangda akoi adum masi mari leina ga dam ne tongan na hairaga pas yeng ba yadeba 1950s ki matam dagi akoina yeng ka matam da congress si khwadi longest kanu ruling party ni ko adagi den BJP live 2014 chadi lakwa ani maksi yeng kan da khena da man bagi mo ma du mayam sina ka sai gi akhoi si ngang thok ko matam da ko ani yo ko posi dai ko yam lum lum di adulakpu merit ti ko yeng batai ngang isi karino hairi isi karino haibu di ko kano masi di concern woi maram di information director ama ki kano se platform se masi kano na ruling party na masai gi center gi rule tori ba BJP party na tawra ka masai gi national herald case ki kano ta atang da masai gi kano ki case lo kre congress ki Rahul Gandhi Sonia Gandhi ko haibu si kano ne masida hoina pinuba items kano se idea se masi ngasai wak phagi saw wak phagi yengraga di kasunati ko wak adubu wak phagi admana case am so laigre supreme court last lane of the law ni na lurum da koi changsal akanda hari badugi masang matum do phasana ngasai gi maran siri ba congress na puthok pasangi khara budi khabar yaure ko adu yang kana detail koi gi no boiba what in the low ko nguna hari ba sing tu tor kanda koi higher court ma lairiba koi apex court sala kanda masi adum tawbuna khwadi gi chummi haina ai thamge adubu aroi bada kano ngasai gi kano ni hari ba tasing na chumma ga disigumba koi institution ni leba ki institute hai batare ko institute means like tamanga tana tabida la yo offices na department should not be politicized ko makhoi di magi leisure ba guideline magi leisure ba kana tawra ba pass tawdana ngasai gi prescribe guideline mayam adagi do's and don'ts mayam laiba mayam sing do should be kana freely kana okay to hongadam ni ko anama for the sake of the people si mayam se amaram duna sigumba highly ba put ladu ana chummi na lali ha se ai dak launa ai thamjani ge mang hai gi duni akoina party ani maksidi akoi da dum kana ne hoji phog da dum pen pha ta ba gi kana ni anyway aduna sai gi law da chasi aduga supreme court sasi masak phajana pc adugi decision du tor kanda maduna kanu hen gumsi kanu
ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯔꯨꯂꯤꯡ ꯒꯣꯔꯃꯦꯟꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯩꯅꯣ ꯂꯩꯔꯤꯕ kano mayam se department and offices mayam is not politicized at all ko in such a democratic country like India ko masi when tam thamgi kana rija ko thaga chari oja oja gi chillaba matam kya bu su kai thok piduna thauramasi bu mapung phan bi bagi damakta oja bu haingai leitana thaga chari oja thaga chari rajita matang asida news analysis loisenjare mityeng tabiri ba punimak pusu amuka hana thaga chari